Dear Manipur, YouTube channel swing bir bumayam pum nung po mukha tanam nuk seri han badem na marui update amakang la pau digi lokut chege Kuki Zomi mar furup ki MLA tarana donor minister dai baserol pisin dunu wakat kre Kuki Zomi mar furup na kundaba Manipur ki district sing the state lengak na thoi bidre han Kuki Zomi mar group ki MLA tara Ministry of Development of North East Region donor gi Union Minister Ji Kisan Reddy dai baserol amathajin kre serol du dai damdamas na thogli birang asin maram oiraga Manipuri lengak na tengnopul Kangpokpi Surasanpur amadi Ferjol district yauna Kuki Zomi mar na kunda mafam sing asida mirai duna thamle mafam sing asida phapalengak lon amma leibagi mamitadri hokiba sahi amarom asida lambi thong amadi infrastructure development ga mari leinaba fund sing taduk tan leire tribal MLA sing the pipa special development fund gi lupa crore amamong gi senpam su Manipuri lengak na phajinduna thamle masing matakta Manipuri lengak na North Eastern Council da thagat khiba development gi priority list Kuki Zomi mar na kunda ri mafam sing asi yahandre maram aduna Manipuri miyam na sathariba asan mirai naibigi thautok asi makha tana sathandana ba union lengak na miding sangbi haina su serul asida pali serul da khuyak piriba MLA sing adudi saitu kendra gi MLA how kholet ki jen Tengnopol kendra gi MLA su oiriba tribal affairs and hills ki minister letpa hokip Surasanpur kendra gi MLA LM Khote Kangpokpi kendra gi MLA su oiriba cooperation minister Nemsa Kipzen tipai mu kendra gi MLA Ngungsan Lur Sanate Saikut kendra gi MLA Paulindon Hokip Singhat kendra gi MLA Sinlun Thang Henglek kendra gi MLA Lejamang Hokip Saikul kendra gi MLA Kimnyo Hokip Hangsing Amadi Thanlon kendra gi MLA Tungjanging Pulteni Hairi aduga mathing update Lok Sabha Mikal gi aroi batangka chemical pangtokre Manipuri yauna bot masing thiba Jun mari degi horagani Taragani Pansu Lok Sabha Kungamari Mikal Gitari Chuba Face Garo Batanka as the constituency and Kigitari State Tarita Pangtok Ling a Sigaro Batari Chuba Face as the BJP using the Prime Minister Narendra Modi na Banarasi constituency the Indian Bloc Congress Kimirib Azoi Raiga Tinari Nasinung Tinpung Manga Pawudapun Bagi Oina 58.34 vote Tatanaki Pungkum Asada Sandigar Amasung Bihar the Pocha the Contraga Manga Tata Bada Himachal Pradesh Sada vote Nifuga Nipan 0.3 oidino khwaidigi wangbu vota thakiba constituency oiki aroiba mikala sida mirep chamaga mari na lamba thengnari UP amasung Punjab ta sit 3 West Bengal da sit Nipan Bihar da sit 3 Odisha da mari Himachal Pradesh da sit 3 Jharkhand da sit 3 amasung Union Territory Chandigarh da sit amani thasigi mari da vote masing thigani hairi amarom da taraga Nipan suba Lok Sabha mikal gi Manipuri constituency anigi hana lep ki vote thibagi matam Jun mari da adum thinaba sem saba loire madugi district taraga mathoi counting center kungamari the vote masing thigani Imphal East Imphal West Bishnupur Thawal Chanden Ukhrul Senapati Kangpokpi Tamenglong Surasanpur amadi Jiribam district headquarters sing the vote masing thigani vote masing thina bagi mari lenaba returning officers sing amadi counting officials sing training pangthokpa loikre vote thiringai manung da CCTV sijenagani vote masing thiba sing adu mapung phana video coverage togani vote masing thipa manung the Election Commission of India na ayaba piraba masagi saktak sing yaurba counting agent amadi media person sing natana unauthorized oiba mioi amata counting center manung dusang bayaroi board tibam gi akoi security sing mapung phana ngak senbagi thawuk chathakani haina CEO Manipuri Pradip Kumar Janan thadorok pa cherol amana makatari